Churachandpur district manung chanba tidim lambi gi waikhurok amadi lesangfai ani gi tainabada leiba sabalo dibu culvert amada IDM leiram lei police ki akanba checking thorang makhada gari sing chatpa thingduna bom adu lokthoknaba thorang tauri Imphal East District Police Commando gi kangbu amana miyoi ani huralakpa gari manga ga konana fagat pangamkhre faro miyoi sing adudi asan bingai mayai lekai digi pungsungvam Chitranjan Elias Rosan amadi hiang thang mayai lekai digi loitongmom Raghumani kawi makhata ba aingi thabak sing lokhanaba Hangang Police Station da sinakre Moirang City Block E-Rickshaw Development Cooperative Society ki registration kakpiu haina taksiladna all Moirang City Block Auto Iris Magic Coordinating Committee na Moirang Chengai lampakta wakan mifam sathakre Ngarang Imphal East District Police Commando amadi taramanga swa Assam Rifles ki apunba kangbu amana aina thingkraba lalolup Pripak Pro gi active kadar ni fagatkhre Faro miyoi sing adugi mamingna Brahmapur Bamo Lekai Guru Leirektagi Wahengbam Palhada amadi Wangkhai Puja Lampak Yumlembam Leirektagi Yumlembam Jason kawi Torbung Gram Panchayat ki manung channa leiriba Phogak Chau Ikhai Police Station mapung fana mathau tawhallu haina taksiladuna ngasi Maikai Dong gi miyamna tidim lambi ki Torbung Community Hall mapada human chain semduna khonggang changsinkhre thasi kunfawu gi manung da lengang nam yeng changdrabadi khongjang la kadori Pariyatan Parva lising ani taramapan palan thorong gamari leindana hygiene is health health is happiness haiba thimda sanitation awareness program amangasi khoibu androda leiba Golden Moral School da pangthokre thoramadu tonga tonga school singdagi lakpa mairoi humpu henbana sarugyakhi All Manipuri recognized private school welfare association Imphal na sinduna draft national education policy lising ani taramapan gi matangda nongmogi oiba khana nainaba mifam ama pangthokre Guru Gulafi Nata Sankirtan Academy amadi asailubna sinduna numini michumna chathagadaba kuntaruk suba Guru Kirtan Palan Thorong ngasi konungmangda leiba lamyanba sangnenda haudokre Thormasi gi saroga moina anoba Manipur Boys na sairengda Guru Gulafi gi khudol haiba hiramda khana nainakhi